ngase phong ki tongan tongan manipuri si phong sing digi maroi be ipok sing khongat charaga manipur to optional gi make digi myam na thamjigi ahan bada thau mamal hengat be gi matang minister gi section wa hauzik manipur petrol gi mamal hengat be gi matang na manipur gi minister nang thomam berena lebak myam da section wa kya thamlakhi manipur gi minister na thau gi mamal hengat be gi matang na lebak myam na mahak na hai nungshiraba marup sing mamang da su kayarak hana hakibagumna thau gi mamal hengatna basi mayamna pamna daba oirabasu tangai phadaba mani masi ruling party ki damak tawba nate masi gi matangda amuk hanna haijage housing maki oina athingba kaya leiba curfew lockdown state singi marakta pot honbada athingba asina singba maramna sel lakpagi sangse hanthari maram aduna sarkar na araiba punamakti gi sel tandaba yade masi gi mathakta thau gi tax asi ruling party ki damak khomgat panate adubu india gi mi singi yaifana gi damak tani hausel gi damak sel khars tawriba kaya se aikoina tokthok pa yaba nate zati gi damak hana mi yeng thamba sakar sina aikoi haksel gi sector asi sahi ama khara hen basida sakholakliba leibak amagi thakta leirambadagi sakholaba leibak ki thakta pukhat khiba maramna haksel da tawba khars asi yamna hengakhre lan gi matamna tawbugumna kham thengwa thaki laboratory sing COVID test taunaba center matam kharagi oiba hospital oxygen plant oxygen concentrator sing sanaba mafam ventilator PPE mask sanitizer atia samudra amasum kangpha lambigi upai kya samgali masigi matakta sarkar sina contract basis ta yamlaba mi sing nekle COVID vaccine gi paisa mangjaunana pithokli amasu makha tana kapa ki thabak sa thari ikui dana State Bank of India SBI gi economic wing gi report amada India gi marueba state kunda vaccine kapthokpa matamda sangadaba apun senfam si lupa trillion 3.7 lupa crore lakh ahunga point taret ni haina puthokhi masi June thada ayamba lushilagani haina thajariba handaki lockdown asida lupa trillion 5.5 mangba dudigi yamna hanthaba senfamne COVID ki mayokta soknariba lal asigi mathakta sainagi maikaidigi LOC da ki halakliba asina kamdau batai galwan gi wathokta jawan kun thawai thakibadu kaukhoklabra jati asi irai laina mina khut thaba yawba mawngda lehenba yade emergency lakpa matamda isa ngak thokchana bagi damak sem saba yengthiba yumlonaba singna aikhoida namphaduna tahonba asi tokthokpa yaba nate miyai crore marfuga nipalom konsilaga lemna chinjak pibigi scheme PM GKY gi wafam su leiri miyoibigi mating pangbagi thabakta khwaidigi chawba oiriba scheme asi November ing 2019 ing fawba sangdokre official oiba warol da masigi scheme asi da sangli crore lakh 1.49 ni aduga masi July ing 2019 gi ing fawbagi figure ni ngasi fawbadadi kayam sanglamgani haibadu wakhal dabiyu manipur go aina mazargi matamdigi state sarkar na oxygen plant ama phawba sponsor tawkhidi adubo ngasidi tampa amasum sing da henu oxygen plant tare chalaidi masina maram oiduna singi district singdagi mi singna oxygen lawba lakpagi sangyam handahali miyam yaifanaba sakhot tharang tangai phadaba kya da sel thadaba masum khars kya tawdaba yadi maram aduna sarkar na sel lakpham lambi darkar oi masina maram oiduna state government oirabasu natragana central government na tawu oirabasu thawgi mamal hengatpagi matangda wa ngangba matam sade maramdi laisat asina khars yamna hengat hali atopa pawmana masak khangbidragasu nagadi nation oina hingani IM naga singna nation ama oina ningtamna hingba haibasi pokpadagi loina raklaba hakni masida atopa lebak natragana kanagumba authority amatana recognize tawba natragana tawdabigi khenaba leite haina NSN IM gi political wing GPRN gi Minister of Information and Publicity na thadorakpa serol amana haidi serol asina makhatana hai naga sing asi hanadagi hauna maning makha tamna masagi national right ki makhada hingduna lak tungdasu adumak hingkigani hairiba right asi matamgi matungina mangkhiba yaba posak amanate masigi mayek laraba khudam oina malemda maming leiraba Roman
Empires amadi British Empire na malemgi lebak kya matam sangna laksinduna thamlamlabasu matamgi matung ina yawol ihau kaya ga loinana lebak sing adugi national right phangjakibani masida sinatana asigumba migi lam karamba lebak sing asi matamgi matung ina laikha tarakli masagi asengba national right na yumpham oiduna semgatkiba lebak singidi nongmagi sokhotpagi thabak wangkhalakli adumena ma asigumba yawol ihau asida masagi maranai oijaba khaki yenglaga khong thangjinduna khudongja lawna honarakpa miyoi kyasu laitabati nate asigumba miyoi singasina laibaki amadi khunai asigi kannana khak tawrak loidabani maram asina miyamnasu haina singna mi masak khangna loinabagi tangai fadabalai asigumba miyoi singasina inesen busu thengthang kyarakta mingsa thianana bamadi laikha tahanana honarakta banate makoina inesen gi mayokta tunga propaganda kya sandoktuna miyambu lana lamjingna bonari adubo lub asina matam gi oina asigumba khuraki i lai sarakpa kya asi mayokna duna lakli inesen GPRA na miyamdagi lona yadaba mongda tax kya khongatle hain aranba paw kya sandurakli adubo GPRA na khomgal liba tax singa sidi miyamgi government ama oina lokhat pham thokpa tax sing adu lokhat pani asumna government amana miyamdagi lokham thokpa tax lawbada lona yadaba leiti hairiba wafam asima inesen gi lusingbusinga wari sanariba India government ki mute singsu sapsana khangnibani adubo kanagumba aranba tawba miyoisina GPRN gi mingda miyamdagi ahenba tax khongalamba thoklabadi government asina lemna tharoi sahi kya gi mamangdagi inesen IM linkhat khra batungda hausu phawbra tuan ba thabak kya marum paikhat pangamkhre masi inesen khaktagi natana naga miyamgi oiba asoba mai pakpa mane government asigi president yaruiro vice president kedalo amadi prime minister atoki launcher singi mathakta government asina miyamgi yaifana ba thabak thoram kaya leptana paikhatuna lakli masi desinatana arubo wafam malakpada standing committee gi convener ti launcher sing naga army gi sitna singba lusingba sing tanaduna kupna khanaraga thabak paikhatli asumna makok maru naina paliba inesen party sibu thugaina naba tangkak kyada maikai kyadagi saphu kyarak laktabanati adubo NSA na naga miyam gi damak mayukna duna lakli tungda su asigumba singnaba kya laklabasu makhatana leptana mayukna khigani haina su serosina makhatana hairi atopa pawmana khurai AC gi oina vaccine kapa lakpasingda lemna seng kg manga pigani lakthokre khurai AC bu covid laitaba ACM o henana ba wakhalona sathariba vaccination program sida vaccine kapa lakpa miyoi singna seng kg manga pibugo loinana miyam gi sathok sasinda khudong sanana ba lemna mobile ban service hauragani haina assembly segment covid awareness and enforcement committee khuraina phungdorakli committee sina thadorakpa video recording amadi committee sigi coordinator amba sanjan bamna hai khurai AC bu covid free ohenanabagi pandamda AC sigi MLA L Susindro gi miyeng makhara hayeng June 19 dagi hauna AC sigi vaccine kapliba mafam singna vaccine kapa lakpa miyoi singda hana piramba polam singi mathakta seng kg manga su piba horagani housing state asida curfew thamniba maramna public transportation gi su mathau lakli passenger gari sendabana maram moiraga vaccine kapa satnaba hotnabada khudongsa daba mayoknaba mi kyale masigi yengduna ACC gi oina vaccination gi damakta mobile ban service hayengdagi lemna piragani gari gi service asi mathau taba mi singna local club singi khuthangna natragana mobile number 8974731952 amasum 9856159373 da paw forak yagani laichet asibu thengna ba hotnabada MLA na hotnariba punama asi ACC gi miyam gi damaktani vaccine kapthok pa haibasina laichet asidagi ngak thokna ba amata ngairaba khongthang haibasi miyam puna wokhal taminasi khongthang asi kanagoba miyoi singna aranba miyengda yengbigano madugi mahut MLA na lokhalakriba khongthang sing asida mateng pangbiduna laichet asi puna thengna minasi hainasu mangna makhatana phongdokhi aten ma pawama yamlabadra ka konana miyoi ani Phare Imphal West District Police ki ASP Dr. Sarangthem Ibomsa gi miyeng makhada district asigi narcotic cell gi team amana Imphal More lambi gi Kanchipur dagi yamlaba mayai ka drug single oina na miyoi ani Phare
पुलिस की पाउन हाई फार मियनी दुदी थबाल डिस्ट्रिक्ट की लिलोंग पुलिस स्टेशन कोनबा हाउरेबी मखा लेकाइदगी नवाज शरीफ सैकुन पान अपोक्पा जमालाउद्दीन अमदी अनि सैकुन पान अपोक्पा एमडी अयुब ने मखोय अनीना त्रिम मसुगी Alto car registration number MN05A7549 sida Impal tana lakpagi lambida Kanchipur da khamlaga sek tawbada sapon cap taragani pan hapa heroin number 4 amadi packet ahumda hapaga lolaga purakwa WY tablet listing ahumga satruka kuntraga taruk yorama thengnabadagi Phare swadi atopa pawamana angang anidagi hendaba police sanagadori Assam da imung khudingi angang anidagi Hendanaba police ama sananaba thaurang taure hain state adugi minister Himanta Biswa Sharma phongdokre hain agency dagi phangba paw amana hairi Himanta Biswa Sharma hairibe imung amana angang anidagi hendanabagi police si haujuk phutakgi sanaba tauroi state asida center ga family planning ga mari lainaba tuan scheme kya ama lai scheme sing adugi manungda ama oiriba Pradhan Mantri Awas Yojana gi makhada angang singbu school amadi College na singba mahiroi singda lem admission tahonnabagi khudong chaba sing aduda state na khut thingjinba yaroi adumainamak housing scheme na singba scheme makhal sing state lengana mai paangna haudokpa ngamnaba imung ama angang anidagi hendabagi police edu satnaba ngamgani loinana Assam di scheme asi mai paangna salai duna maram sadana missing hengatpadagi ngakthokpa ngamlabadi atop state singnasu matau tamnarakani nakala marom de imung amada angang anidagi hendaba police edu Assam na satnagani haibu wafambu yaningdaba phongdoktuna opposition gi makedigi Himanta gi imung gi misingi matangna wafam kya thamlaki wafam sing adugi pakhum oina mahakna ahallamanna thamlamba imung gi mising amuk puthoktuna kanaba asumanate Hana leramba pot amani English singamaga samapan humdragi matamna apokpi amadi ahallaman singna tauramba thabak singadu haujik puthoktuna chumilali nainabagi mathau tadi haina su phungdokhiyadi atopa pawamana mama mapaga tongana thamloidabani miron minupina angang unaraba matungda COVID-19 positive oirakpa taraba su pokpada ngairiba angang amadi mama ado punna thambigadabani haina Ministry of Health and Family Welfare gi makhada leiba Jawaharlal Institute of Postgraduate Medical Education and Research na piba kanglona man hairi sai noriba angang singna COVID-19 positive oirakpa matamda mama mapa oiba singna lawgadaba thaudang singi mari lenaba Jawaharlal Institute of Postgraduate Medical Education and Research na piba kanglon aduna makhata na palibadi COVID-19 gi laisat asina haujik phawbagi oina di sahi noriba angang singna ka hena sokhanbagi thawong leitriba maramna mama mapa oiba singna pangpada pakhatloidabani imungi ahal singsu face mask upkadabani khut saning thi namadi toina hamdok samthokadabani social distancing nga kadabani amadi vaccine kapthoktuna angang singda COVID-19 sandoktuna bo honagadabani haina spali atopa pawamana COVID-19 blood cancer na atai cancer makhal singdagi hena khudong thiningai oi American Association for Cancer Research na handakta sathakiba research amgi matungina cancer makhal singi manungda blood cancer asi COVID-19 dagi ngakthoknana ba kapliba vaccine gi kana ba phangba watpa maramna laisatagi khwaidagi hena khudong thiningai oidi hadi hairiba article adigi na CLL amadi multiple myeloma gi anabasing asida COVID-19 ni vaccine kapa matamna laisat asi thengnagadaba antibodies sing anabasing adugi haksang na puthokpagi sang yamna nemki blood cancer hairiba cancer makhala asina anabasing gi immunity son tahanaba amadi laina asi layingbagi mawong asina su cancer makhal ataina naba amadi haksang phaba miyoi singa yengnabada COVID-19 dagi hena khudong thiningai gi masa ama oiri haina spanki atopa pawama namo angangi COVID-19 ni vaccine Cocovax clinical trial horagani SII Amerigi biotechnology company Novavax na puthokpa COVID-19 gi vaccine Cocovax leba sida September thadagi miyamna phangnaba horagani amadi mathangi thadagi angangsina kapi aba vaccine amasu clinical trial tawba horagani haina Serum Institute of India gi makedagi su phungdorakre hairi Amaromda atopa pawamana AIMS doctor na tungi COVID wave ki maram oigani haiba wafam ani sandokna takre India da pulap ki oina yengmada COVID-19 nabagi
masing chayol kharasida singthani oina hantharakhibaga state kyana thamlamba covid ki athing masing komthokpa hokre amasum anaba masing amuk hana wangkhalakpa yaba mongda covid ki tawkham thokpa kanglon sing thugaiduna miyamna kaithel singna mask uptana punba hokre pandemic amada web adu marueba maram anigi makha poli virus ka mari lainaba maram ama amasum anisuba maram aduna miyoibaga mari laibasing ni haina AIIMS New Delhi da Medicine Department ki Assistant Professor Dr. Niris Nisal na haki maki matung ina virus mutation asi kanagumagi khutta laite adubo masigi ngakpham thokpa kanglon sing ngakpana covid nabe hengalakpa mangjongna thingba ngami haina spali makasa tharakpana manipur gi atenma maroiba pawkhra thamjage BJP Manipur Pradesh ki president kanano oigadawri Samit Patrana Minister MLA sing tungan unakre core committee ki su khanakre BJP Manipur Pradesh ki hanagi President Professor S Tekendra na laikhidraba matungda hangduna lairiba phammasi mentionabagi dama anawa president kana ohengadawri bano haibse asabu wahang ama oiri matam nakshilakpaga loinana BJP Manipur Pradesh ki anawa president khananabagi damak center ki leader singna akanba miyeng su sangli BJP ki national spokesperson masu Manipur ki in charge na ngarang minister unakraba matungda ngasisu BJP ki MLA singamadi minister ga tokai na unakre masigi sumathakta mahak masayaw na BJP Manipur Pradesh ki core committee ki mifam pangthoktuna BJP Manipur Pradesh ki hauzik hangduna lairiba president ki pham asi mentionana ba amadi party asina lakadariba mikhal chawna mai pakhanana bagi damak paikhai kadaba tharang singi matangna kupna khanakre so hairi atapa pawamana RIMS authority singna contract staff punamakpu mama poktabi dawna loinare regularization su tawidra basing thabaktagi potharaga lupa ama phawba phangngai leitre All India Institute of Medical Science AIMS ki thakta phawba pukhatlagani thaurangniba North East India ki state singi medical institute ama oibada natana asawba layeng sang amasu oiba regional Institute of Medical Science RIMS Manipura consolidated pay oina lupa lising mga kasani ga yang kay pangduna ngasidagi sahi kuntraga mari romgi mamang inglising masamapan marfuga taret ki April taraga taruk tagi pay asimaktada kumza inglising aniga mangagi December kun nganitoy fawbada contract employee masing kuntraga matoy hena thabak tawduna lairakpadagi haujingna apunwa contract employee samriga mari hena lairagasu ngasi fawbada RIMS authority na sinmising asigi Social Security Employees Provident Fund EPF na cover tawidana spali atopa pawamana salwagi thawdokta sinaba AR gi measure alokna High Court anticipatory bail PBO haijarakle saliba thasigi marigi numidang pung mapalom tarakpada Kangpokpi Police Station gi manungsanba IT road ta kilometer yankairom sangchilaga leiba salwa khulgi mafam amada Mangboilal laubum sei kuntraga nithoi apokpa Selam laubum kawba miyema nongmaina kapadigi sikhiba thawdokta sinariba nifuga mari suba Assam Rifles ki major alo sathi amasu maki SN Amar Lamkang kawba personnel amana High Court of Manipur makhoi anibu anticipatory pre-arrest bail pibinaba haijarakle Assam Rifles personnel sing asigi makedigi makhoi masana petitioner sing oiduna file torakiba prayer sing adu court na lakhatkre loinana major alok sathigi player petition aduna court asina anticipatory bail number kungamanga of 2021 oina lakthokiba loinana maki SN Amar Lamkangi maikaidigi file torakiba player adubuna anticipatory bail number 24 of 2021 oina lakhatkre hainus pali atopa pawamana Thaubal kaibungdagi phangkiba ariba sapusing mongyamba ningthaugi matamgi oigadawribra numit khranigi mamangda Imphalgi kilometer 19 lomdamak lamna leiriba Thaubal district ki manung sanba kaibung mayai laikai miyoyamana maki mayum sanabagi yumpham thonanaba laibak tawthoklubada lainungda lairambadagi phanglakhiba ariba matamgi sapusing asina adungai mongyamba ningthaugi matamgi sapusing oigadawribra haibigi paukho ngasigi mirola salary hainasu content ma happy myam ado content lo nang pathoagadi sangani duna myam tentak na dum thamjaramage
स्टेट वांग थोप अतेंब पाखरा एक्स मिनिस्टर मणिकंदन बेंगलुरु फारे मलेशियन नेशनल लुहोंगनी है थाजहलग रेप तौखिबग मरी लेना केस चेन्नई सिटी पुलिस नोमाइजिंग नुमित की अयुक्त तमिलनाडु की हानगी मिनिस्टर AIADMK लीडर M मणिकंदन बेंगलुरु फाखरे है पल्ले अतोप पाव ऑनलाइन सेक्स रैकेट चेनब अनी फारे ऑनलाइन बुकिंग की खुथांग कॉल गर्ल सप्लाई तब रैकेट चलाइबनी है गेंग मियोय अनी नोएडा पुलिस ऑपरेशन फाखरे रैकेट चेनब अतोप मियोय पुलिस फाब फंद्री पुलिस की पाव की एक्विसिंग नोएडा पुलिस की एंटी ह्यूमन ट्रैफिकिंग यूनिट AHTU सेक्टर यांखैग निपान पुलिस स्टेशन कोनब गेस्ट हाउस मनाक्तगी फाखिबने पुलिस ने एक्विसिंग अदुदगी कार मोबाइल फोन अहुम सेल ओइना लुपा 19,950 रिकवर तौखी पुलिस हाई एक्विसिंग अदुना हाइदोक्सरक्पगी मतुंगिना मखोइना व्हाट्सएप नंबर अमगी खुथांग मीसिंग वरी सानखी अमसुम दिल कन्फर्म तौरब मतुंग कॉल गर्ल कार तोंहलगा होटल यूम फ्लैट बंगलो थाखी एक्विस कस्टमर सेल लौखी एक्विस अनीना कस्टमर लुपा 5,000 लुपा 10,000 फाउबगी मनुंगदा चार्ज तौखी सेंफम सरुक खरा मखोइना नुपी मचासिंग अदुदा पीखी थांगजा नुमित्ता AHTU की टीम अदुना कस्टमर सारगा रैकेट अदु खांदोकनाबो होनाकी मखोइना नोमाइजिंग नुमित की दमक नुपी मचा अनी ऑनलाइन बुकिंग तौखी अमसु मखोइब गेस्ट हाउस अमगी ममांगना कौखी हेनस फोंदोखी हौजिक ओइनदी मतांग असे लुइसिनजरगे पाथोक्सगी बिसखोइखिबो लानखिबो यावरसु म्यामना ngapiगनी अनौब इपाउसिंग अपडेट पिजरखिगे ngaimiनगी सेन थैंक यू।